Salaigi Managing Director Oiramba Samarjitki Yumda bom Langsinduna Pokhaihankhre Pawasi ngasinung til fongkiba Kanglaipaiki Maira Pausiadagi Loukhre Lamphel Police Station gi manungsan ba tera Loukhrak pamlaikai da leiba Hana Salaigi Managing Director Oiramba N Samarjitki Mayumda sakangdaba singna bom mani langsilambagi manungda ama Pokhaihankhre haire Pausi asina fangba pawasigi matungin bom Pokhaibagi thogdogase Ngarang numidang pung taraga mathoi minute kuntra khara helakpa matamda thokiba nei hairiba matam asida bom Pokhaibagi makhol tarakpadagi miyamna senthoktunna yengnarubada Pokhaidriba bom amanna Narengbam Samarjitki mayumga thangnana leiba Nainasang Club ki advisor RK Rajan gi thongal gi nakal amada taduna leiramba thengnaki haire thogdok thokphamda Lamphel Police ki team ama laktuna yengsilaba matungda Bomb Detection and Disposal Scout ki team laktuna tek takaidana bom adu lauthokhe tungda hingnong yai matung Lamphel ge dumping site bom adu Pokhaihankhre kanana kari maram gi damakta bom ani adu langsilam libano ai bakhang bangamdre hiram siga mari leinana Lamphel Police na case ama laukhatlaga makhata na thijin bagi thabak sathaba haukhre haire ngarang bom Pokhaihan bagi thawong adu gi matangda Nainasang Club ta mipama mapangthoktuna yaningdaba phongdokhre Laikai miyam gi sathok sasan taunariba amade mi kungna taba mafamda bom langsinduna mise mina thokpa yaba thawong ase makhata na thogan bigan waina club asigi general secretary na ngasi press ta thadorokpa cherol ama na haire school gi Saruk khara mai Chaklakpadagi Maheiroi tararom Wantharaktuna Laikannakhre pawasi ngasi nungthil fongkiba pandam pausedagi Loukhre Imphal West District ki Naurem thongda leiba Prism Higher Secondary School gi Saruk khara mai Chakhre Maheiroi tararom Wantharaktpadagi Rims Hospital da Laikannakhre mai chakpagi thogdok ase ayuk pung 8 lom tabada thokiba nei thogdok thokphamdagi fangba pawda mai chakpagi maram sapsaba khangba ngamdrabasu short circuit tagi mai hauba oigani haina singnare pawasina makha taraduna school asegi second period ki class satharingaida khangawdana mai chakhalakhiba nei mai chakpagi thogdok ta pakhatpa amade classroom manungda maikhu changsilakpadagi Maheiroi tararom Wanthaduna Rims Hospital da pukhatuna Laikannakhre mai chakpa du da school asigi building makha da thamba gari macha ama ni rom yauna mapan thangba building ki Saruk khara chakpa natana ka hena mangata thoudre loinana school building asida hangba Harvel Life ki aerobic tawpham ka amasu mai na wairatuna chakhe ka du da thamba polam khara su amangata thokhe mai chakpa gi pau phangbadagi fire service ki kangu khonglei thuna yokselaktuna matam chana mai muthat hobadagi achouba mai hau langpok tholakadabadagi kanba ngamauke loina hospital da khudaki oina pukhaluba satra singi fibam su thoina mi painingai oidre haire nakal amaromda school asi mahusagumna hayengdagi class adumak sathagani haina school asigi maikaidagi thamlakle thogdok adugi matangda school asigi vice principal KS billion na phongdorakpada school asigi Maheiroi singna class tawringai matamda school asiga puna leiminaba building gi Saruk amadagi mai hauraktuna Walda mangata khara thokhe adumoinamag school asigi Saruk sing maruwaina classroom amadi ozagi ka sing mai chakhiba leite Maheiroi singi mama mapa amade guardian sing na ngang singbu adumak thabiraktuna mahausagumna class ningthina tawbada mateng pangbi yu haina phongdokhe Argentina na COPA Spain na Euro 2024 title Loukhre pawasi ngasinung til fongkiba pandam pausiadagi Loukhre United States na yumbu oiduna satharakiba COPA America 2024 gi ngasi ayuk Miami gi Hard Rock Stadium da sanakiba final match da defending champion Argentina na Colombia bu panjal ama sinoda maithiba piduna Messi na lusingba Argentina na aniraghanna thangna na COPA America gi title Loukhre Argentina na COPA America gi title taraga taruglak logduna championship asibu khwaidagi yamna lawba ngamba leibak oiduna puwari su semkhre ngasegi mipam hongba yadana maikai ani lamba manrap sanakiba match adugi apiba matamgi manungda panjal amata sanaba ngamdavadagi extra time haptuna sanakhe ahienba matam haptuna sanakiba adugi ani suba hapki minute jamaga taraga mathoi satpa matamda Argentina gi midfielder Zilo Celso na pirakpa assist amadagi Argentina gi striker Lautaro Martinez na match adugi mai pakpagi amata ngairaba goal adu chankhe Argentina gi oina championship asibu taraga taruglak logduna puwari semkhiba final match adugi ahanba half ki minute kuntraga taruk satpa matamda Colombia gi right back Sanaroi Santiago Arias na Messi tamna sesilaktuna Messi gi khuningda kauksilakpadagi soktuna treatment satharaba matungda Argentina gi captain asina match adu makhata na sanakhe
Adubu laibak thibadi match adugi hompuga mari suba minute Lionel Messi gi asokpa adu phibam lusilakpadagi makha tana sanaba ngamkhidrabasu mamitagi mapita aduna fencing gi maikaidagi pirakpa standing ovation ga loinana field dagi mapan thoraktuna bench ta phamjarabasu mahaki mareibak na mai paktaba yade haiba wakhalonda mahaki team singbu punging thagotpadi lepkhide amaromda Germany na yumbu oiduna satharakiba UEFA Euro 2024 gi Olympia Stadium Berlin Stadium da ngarang ahing nongyai matungda sanakiba match da Spain na England bu ani amada maithiba piduna championship asigi title mariraga na lowbagi record thamkhre final match aduga ani suba half ki minute nifuga tare chatpa matamda Spain gi forward Sanaroi N William na goal account hangdokhe lamba manarap sanakiba match adugi minute humbudraga humdoi chatpa matamda England gi forward Sanaroi Sil Palmer na England gi amata ngairaba goal sanduna fencing gi thamoi mathum marang hawan khe adubu yamna form tana sanariba Spain gi sanaroi singna ninganaba tawdana opponent gi maikai da takhairatuna match adugi minute marfuga taruk satpa matamda Spain gi left winger Oyarzabal na Spain gi anisuba made mai paghan bagi goal sanduna puwari semkhe